Connect News Media Tabiriba Singbu Taramna Okchari. World Cup final match ta Spain dagi 1-0 da Argentina gi Maithiraba Matungda Messi gi thamoi sokpa awaba phongdorkli. Magna hai World Cup final da nangkiba Maithiba sidagi recover tobada Argentina gi timbu subnagi matam khaktana mateng pangani. Tournament asida Messi title Maipakpagi mangmangki adubu Ferran Torres ki extra time goal na mahaki manglan mangphong hankide. Chahi kuntra mapan gi Messi gi 2030 da tawgudoriba mathangi World Cup ta sanabagi thajaba ude adubu magna hauzik fauba retirement plan gi announcement tawdri. Messi na social media da iri China asi yamna chawi asokpa si phavada matam changani adubu ai afaba memory singbu ningsingduna thamgani adugumba match sing maduda aikoi gi energy pumba thadaduna comeback tawki mekup sing adu aikoi gi memory da matam pumbada leragani Lebak Pumbagi support Amadi, Team Masigi, hard work Amadi, effort ka loinana, Amughanna, world gi best team singi manunga yoholi. Barcelona Amadi, Paris Saint-Germain gi former star player na, Mahaki teammate singbusu Thagadli, Amadi, team gi performance ta proud fongdokli. Magna hai, Hozi Ekoi gi achievement gi fully appreciate tawbalui, adubu, team Masina continue World Cup final ani da yauki. Wish Amadi message Pumbagi, Thamoi digi Thagadli. Amughanna leba amata oina punsin ki amadi punna lemina ki Argentina oibagi proud oiba phauki championship Maipakpada Spain bu ai wish piri aduga topanakal amadana world football gi khwaidigi chawba stage da young player amana Maipakpagi peak ta yobada mangonda toina expectation gi pressure mayok nei adubu Spain gi chahi 38 gi star winger Lamine Yamal na masi lowri madudi field football sanaba asengba pressure nate Euro 2024 की मतुंगदा हौजिक FIFA World Cup 2026 की टाइटल लौदुना इतिहास सेमख्रबा यमालना मा की फैमिली की सिचुएशन सिंग बुनिंगसिंगदुना ट्रॉफी लौख्रबा मतुंगदा स्टेटमेंट पीरी यमालना हाई आई कैदोनुंगदा इसाद प्रेशर पीदे मियो क्याना इंगोंदगी हेना अवाब खांगलगली मदुदी आईगी इमा सुमनगी चही 13 आईबु पोखी असेंगबा प्रेशर दि मसिनी Masigi matungda aigi babana yumda chan thangnana ba polam sing porakna ba hona bada sorokta pochai thangduna paisa tan bataki aidi sumna gi sana ba khaktani Spain gi fencing bo rau hanbani sumna gi chahi 38 da Lamine Yamal world football gi itihas da Euro Cup amadi FIFA World Cup animak maipak pa khwaidigi naha oiriba player oikhre 2026 FIFA World Cup ki final da Spain Argentina bo 1-0 da Maithiba piduna title makhoi gi mingda lawkhibada Yamal na tournament asida maruoiba strategist ama oina role lawki masiga loinana Yamal football itihas ki ahanba teenage oiki madudi maha Euro Cup amadi World Cup ani gi final match singda starting 11 da field thoktuna record set tawki data gi matung ina Yamal gi ming hojik Pele Chahi 38 Ronaldo Nazario Chahi 38 Amadi Giuseppe Bergomi Chahi 39 gi matungda World Cup Maipakiba itihas ki maruoiba khwaidigi naha oiriba player oina record thamkhre aduga FIFA World Cup 2026 ki title lowraba matungda Spain gi player singi celebrate prithvi pumbada discussion gi topic oiri trophy thangatpa team match singi celebrate tawba amadi stadium da excitement gi marakta adugumba sin ama uki Masina football fans singbu ngakna hanki Spanish players singna goal post ki net pu makak kakpo uki amadi makak singadu makhoi gi memorable oina ba punaki title lor ba matungda Spain gi players singna masi football gi natana basketball gi khwaidigi famous tradition singi manungda ama oiriba tradition bu copy tawki makhoina goal post ki net kaktuna makhoi gi nakta thamnaki players singi damak net machet asi makhoi gi lifetime preserve tawduna thamnagani Football world da asigumba sin asi toina uba phangde maram asina celebration asi social media amadi sports world da discussion gi topic oiri net kakpagi tradition asi America gi Indiana state tagi hoki haina longnei 20th century horakpada mafam asigi winner basketball team sing championship maipakpa matungda basket ki net kaktuna makhoi gi maipakpagi mark oina section na thamnarami tradition asi 1947 da prithvi pumbada discussion tongnaki Madudi North Carolina State ki coach Everett Case na maha ki team gi Southern Conference tournament Maipakpagi celebrate tawbada players singi nengman na kaduna net ki machet kaglami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤ ꯑꯃꯦꯔꯤꯀꯟ ꯀꯣꯂꯦꯖ ꯕꯥꯁꯀꯦꯠꯕꯣꯜ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯕꯥꯁꯀꯦꯠꯕꯣꯜꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯏꯀꯣꯅꯤꯛ ꯁꯤꯝꯕꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯐꯨꯠꯕꯣꯜꯗ ꯇ꯭ꯔꯣꯐꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯅꯣꯔꯃꯦꯜꯂꯤ ꯃꯦꯗꯜ ꯃꯦꯠꯆ ꯕꯣꯜ ꯅꯠꯇ꯭ꯔꯒ ꯖꯔꯁꯤꯕꯨ ꯃꯦꯃꯣꯔꯦꯕꯜ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯊꯝꯅꯩ ꯑꯗꯨꯕꯨ ꯁ꯭ꯄꯦꯅꯤꯁ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯍꯟꯗꯛ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯍꯤꯁꯇꯣꯔꯤꯛ ꯇ꯭ꯔꯦꯗꯤꯁꯟ ꯑꯁꯤꯕꯨ ꯀꯣꯄꯤ ꯇꯧꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯈꯤ ꯃꯁꯤ ꯐꯨꯠꯕꯣꯜꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯇꯣꯉꯥꯟꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯤ ꯒꯣꯜ ꯄꯣꯁꯠꯀꯤ ꯅꯦꯠꯀꯤ ꯃꯆꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯗꯃꯛ ꯐꯤꯐꯥ ꯋꯥꯔꯜड ꯀꯞ 2026ꯀꯤ ꯍꯤꯁꯇꯣꯔꯤꯛ victoryꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯃꯥꯔꯛ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯐꯥꯏꯅꯦꯜ ꯃꯦꯠꯆꯇ ꯁ꯭ꯄꯦꯟꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯑꯔꯖꯦꯟꯇꯤꯅꯥꯒꯤ ꯇꯤꯝ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ ꯃꯁꯤꯗ एयरपोर्ट रेड कार्पेट अमदी मिलिट्री बैंड लोइनना ग्रांड वेलकम तौखी टीम की टाइटल डिफेंड तौबदा माइथीरबसु फैंसिंगना मखोई सपोर्ट उठकी एजेजादा मिनिस्ट्रो पिस्टारनी इंटरनेशनल एयरपोर्ट की नाकता अर्जेंटीना फुटबॉल एसोसिएशन ऑफिस की मपानदा मियो लिसिंग कयाना पुनसिन की लैंडिंग की मतुंगदा कोच लियोनेल स्कालोनी अमदी टीम की वेलकम टर्मेक्टा ग्रेनेडियर रेजिमेंट ना रेड कार्पेट थादुना अमदी मखोई की मुचाचोस ट्यून खोंगदुना ओकी अदुगा एयरपोर्ट के मनाक नकपदा तिल्लिबा फैंसिंगना मखोईबु वेलकम तौकी फैंसिंगना अंगोबा अमदी ब्लू मचू की सतिन खुद पाइनकी अमदी मखोई की कैप्टन लियोनेल मेसी की नंबर 10 की जर्सी लिटनकी अदुबु मेसी टीम गलोइनना यावरखिदे AFA ना हान अनाउंस तौकी मदुदी टीम की मेंबर खरा जर्नी द यावरोई मसीदा मेसी सु अमा ओइकी वीडियो सिदा ngasi gi di matang soi fawbadang thagasari